ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯟꯖꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯕꯨ ꯍꯦꯛ ꯎꯏ, ꯀꯧꯔꯨꯗꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯅꯨꯕꯤꯗꯨꯁꯨ ꯋꯥꯔꯕ ꯃꯥꯜꯂꯦ, ꯏꯁꯤꯡꯁꯨ ꯈꯧꯒꯪꯅꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯎꯏ꯫ ꯍꯅꯨꯕꯤꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯅꯥꯀꯜꯗ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯃꯥꯟꯖꯅ ꯎꯈꯥ ꯑꯗꯨꯗꯒꯤ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯊꯤꯟꯗꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩ꯫ ꯑꯩ ꯎꯕꯗ ꯃꯨꯟꯅ ꯃꯨꯟꯅꯁꯨ ꯍꯦꯛꯇ ꯌꯦꯡꯕꯅꯤ, ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯂꯣꯏ, ꯂꯩꯔꯤꯕ ꯍꯅꯨꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯗꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯦꯡꯕꯅꯤ, ꯍꯅꯨꯕꯤ ꯑꯁꯤ ꯇꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯂꯝꯕꯤꯗ ꯃꯥꯟꯖꯒ ꯍꯦꯛꯇ ꯊꯦꯡꯅꯩ꯫ ꯑꯗꯨꯝ ꯊꯦꯡꯅꯕꯗꯨꯗ ꯃꯥꯟꯖꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯈꯤ, ꯃꯁꯤꯒꯤ ꯃꯁꯛꯁꯨ ꯈꯪꯗꯕ ꯍꯅꯨꯕꯤꯁꯤꯅ ꯑꯩꯒ ꯑꯗꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯕꯨ ꯂꯥꯏꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯑꯩ ꯊꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯤꯁꯤꯅ ꯃꯨꯟꯅ ꯍꯦꯛꯇ ꯑꯁꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯦꯕ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯥꯔꯤꯛꯊꯥ ꯀꯧꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯁꯛꯇꯝ ꯐꯤꯕꯝ ꯑꯁꯤꯗ ꯃꯃꯤꯡ ꯑꯁꯤꯒ ꯆꯥꯟꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯂꯩꯖꯩ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅ ꯈꯪꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯊꯤꯔꯛꯄꯗꯣ, ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯍꯦꯛ ꯐꯩꯗ, ꯈꯧꯕꯨꯝ ꯊꯟꯅ ꯑꯃꯨꯛꯇ ꯊꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯩ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯖꯣꯛ ꯁꯦꯝꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯏ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯈꯧꯒꯪꯅꯕ ꯐꯥꯎꯔꯝꯕ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨ ꯊꯛꯄꯗ ꯄꯨꯡꯐ ꯍꯦꯛ ꯐꯔꯦ꯫ ꯍꯥꯎꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯕꯨ ꯏꯪꯅ ꯍꯥꯎꯈ꯭ꯔꯦ꯫ ꯊꯛꯄꯗ ꯄꯦꯟꯗ꯭ꯔꯕꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯏꯁꯤꯡ ꯈꯨꯖꯣꯛꯇꯨ ꯊꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯡꯗꯨ ꯁꯤꯠꯇꯨꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ, ꯀꯅꯥ ꯂꯩꯕꯒꯦ? ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯃꯁꯤ ꯃꯥꯟꯖꯅꯁꯨ ꯇꯥꯔꯦ, ꯎꯔꯦ, ꯍꯥꯏꯖꯩ꯫ ꯍꯅꯨꯕꯤꯁꯤ ꯄꯨꯈ꯭ꯔꯤ ꯇꯥꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯗꯨꯗ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯁꯨ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤ ꯍꯅꯨꯕꯤꯗꯨꯕꯨ ꯀꯟꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ꯫ ꯄꯨꯈ꯭ꯔꯤꯗꯨꯗ ꯃꯍꯥꯛ ꯐꯟ ꯆꯣꯡꯊꯩ, ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯊꯥꯔꯤꯛꯊꯥ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯥꯕꯨ ꯀꯟꯕꯤꯔꯤꯕ ꯃꯥꯟꯖꯁꯨ ꯏꯁꯤꯡꯅ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯃꯐꯝꯗ, ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒꯤ ꯃꯐꯝ ꯑꯃꯕꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗꯅꯤ, ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯁꯛꯂꯣꯟ ꯑꯃ ꯇꯧꯏ꯫ ꯑꯁꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯅꯤ, ꯊꯥꯔꯤꯛꯊꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯂꯥꯛꯂꯦ꯫ ꯊꯥꯔꯤꯛꯊꯥꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯁꯨ ꯎꯅꯅꯤꯡꯂꯝꯂꯔꯣꯏ, ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯋꯥꯅꯤ ꯋꯥ꯫ ꯅꯆꯤꯟꯕꯥꯜ ꯑꯗꯨꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩꯕꯨ ꯃꯤꯔꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ, ꯑꯗꯨꯒ ꯂꯝꯆꯠꯇꯅꯕ꯫ ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯅꯪꯅ ꯈꯪꯂꯣꯏ, ꯑꯩꯅ ꯎꯔꯣꯏ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ, ꯂꯣꯏꯅ ꯎꯕꯖꯥꯠꯅꯤ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯗꯅ ꯑꯗꯨꯗꯤ? ꯉꯔꯥꯡ ꯅꯪꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯅꯈꯣꯏꯅꯤꯅ ꯑꯋꯥꯡꯒꯤ ꯂꯝꯕꯤꯗꯨꯗ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯥꯔꯤꯛꯊꯥ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯅꯤꯡꯊꯦꯝꯅ, ꯈꯨꯝꯃꯨ ꯅꯁꯤꯗꯣ, ꯀꯔꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ? ꯅꯔꯥ ꯂꯩꯔꯕꯅꯤꯅ ꯅꯪ ꯈꯨꯝꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝ, ꯀꯔꯤꯒꯤ ꯅꯤꯡꯊꯦꯝ? ꯃꯇꯧꯗꯨꯕꯨ ꯎꯔꯨꯕ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯄꯤꯔꯥꯡꯇꯅ ꯊꯨꯝꯈꯤꯕꯅꯤ꯫ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯟꯈꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯕꯨꯛꯆꯦꯜ ꯐꯖꯅ ꯈꯪꯂꯕ ꯊꯥꯔꯤꯛꯊꯥꯅ ꯇꯞꯅ ꯍꯥꯏ, ꯅꯤꯡꯊꯦꯝ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦꯕ, ꯅꯪ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯣ꯫ ꯅꯨꯄꯤ ꯅꯈꯣꯏꯁꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ, ꯑꯇꯨꯛ ꯂꯪꯅꯣꯝ ꯍꯩꯕ꯫ ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯂꯥꯟꯅꯁꯨ ꯂꯧꯈꯤꯅꯣ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯉꯔꯥꯡꯗꯣ ꯃꯍꯥꯛ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄ꯫ ꯋꯥꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯅ, ꯉꯔꯥꯡ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯗꯒꯤ ꯃꯥꯒ ꯑꯗꯨꯝ ꯎꯅꯔꯦ, ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝ, ꯅꯪꯒꯤ ꯋꯥꯈꯜ ꯂꯥꯜꯂꯦ ꯍꯥꯏꯕ꯫ ꯅꯪꯒꯤ ꯑꯣꯏꯅ ꯂꯦꯞꯂꯕ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕ?
ꯊꯥꯖꯕꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯗꯤ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ? ꯑꯩ ꯁꯤꯈꯤꯅꯤ. ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯑꯩ ꯁꯤꯈꯤꯅꯤ. ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯑꯄꯦꯟꯕ ꯑꯣꯏꯍꯧꯔꯣ. ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯅ ꯃꯊꯃꯣꯏ ꯑꯗꯨ ꯂꯥꯡꯇꯛꯅꯅ ꯂꯦꯟꯈꯤꯕꯅꯤ. ꯃꯥꯅ ꯊꯥꯔꯤꯛꯊꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯥꯔꯤꯛꯊꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯁꯤꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯕꯅꯤ. ꯊꯥꯔꯤꯛꯊꯥꯅ ꯍꯥꯏ, ꯇꯥꯅꯤꯡꯊꯦꯝ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯝꯕ ꯋꯥ ꯍꯥꯏꯒꯅꯨ. ꯅꯪꯒꯤꯁꯦ ꯑꯩ ꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯔꯣ? ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯗꯦ ꯍꯥꯏꯅ. ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯩꯁꯦ ꯍꯤꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯩ ꯁꯤꯈꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯝ ꯍꯦꯛꯇ ꯆꯣꯡꯊꯈꯤ. ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯨꯗ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯄꯥꯈꯠꯂꯤ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯇꯥꯅꯤꯡꯊꯦꯝ, ꯑꯩ ꯂꯥꯜꯂꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯇꯥꯅꯤꯡꯊꯦꯝ, ꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯣ. ꯇꯥꯅꯤꯡꯊꯦꯝ. ꯅꯤꯡꯊꯦꯝ ꯏꯔꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯃꯍꯥꯛ ꯐꯣꯡ ꯐꯥꯎꯒꯠꯇꯦ. ꯃꯁꯤꯗ ꯊꯥꯔꯤꯛꯊꯥꯅ ꯃꯥꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯅ ꯌꯥꯎꯗꯕ ꯄꯨꯟꯁꯤꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ. ꯊꯥꯁ ꯃꯊꯟꯇ ꯊꯣꯛꯄ ꯅꯨꯃꯤꯠꯄꯨ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ? ꯇꯥꯅꯤꯡꯊꯦꯝ, ꯑꯩꯅ ꯅꯪꯒꯤ ꯊꯥꯁꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯟ. ꯊꯥꯁ ꯊꯋꯥꯟ ꯑꯅꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯕ ꯌꯥꯔꯣꯏ. ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯁꯤꯕꯒꯤ ꯑꯗꯨꯛ ꯂꯨꯕ ꯐꯤꯔꯦꯞ ꯇꯧꯕ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯅꯪꯒꯤꯗꯃꯛ ꯁꯤꯕ ꯉꯝꯂꯣꯏ? ꯅꯪꯒꯤꯗꯃꯛ ꯃꯄꯣꯛ ꯂꯒꯣꯜ ꯑꯁꯦ ꯂꯦꯡꯗꯅ ꯂꯩꯖꯒꯦ ꯍꯥꯏꯅ ꯁꯔꯤ ꯋꯥꯏꯁꯛꯆꯈꯤꯕꯅꯤ. ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦ. ꯇꯥꯅꯤꯡꯊꯦꯝ. ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯃꯍꯥꯛ ꯃꯊꯟꯇ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯇꯥꯛꯅꯕꯒꯤꯗꯃꯛ ꯃꯥꯁꯨ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯄꯥꯃꯨꯡ ꯃꯥꯒꯤꯗꯃꯛ ꯊꯥꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯖꯝ ꯍꯦꯛꯇ ꯆꯣꯡꯊꯩ. ꯅꯤꯡꯊꯦꯝ ꯊꯥꯔꯤꯛꯊꯥꯒꯤ ꯃꯇꯧꯗꯨꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ. ꯃꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ, ꯑꯣ ꯊꯥꯔꯤꯛꯊꯥ, ꯅꯪꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ. ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯁꯤꯕ ꯉꯝꯒꯅꯤ ꯈꯟꯕ. ꯊꯥꯔꯤꯛꯊꯥ, ꯅꯐꯝꯗ ꯋꯥꯈꯜ ꯂꯥꯟꯅ ꯑꯩꯅ ꯈꯜꯂꯨꯔꯦ. ꯑꯩ ꯂꯥꯜꯂꯤ ꯊꯥꯔꯤꯛꯊꯥ. ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯔꯨꯞꯄꯤ. ꯊꯥꯔꯤꯛꯊꯥꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯕ ꯍꯧꯔꯦ. ꯅꯤꯡꯊꯦꯝꯅ ꯃꯈꯨꯠ ꯑꯅꯤꯅ ꯊꯥꯔꯤꯛꯊꯥꯕꯨ ꯄꯝꯗꯨꯅ ꯏꯁꯤꯡꯗꯒꯤ ꯐꯣꯡ ꯐꯥꯎꯒꯠꯂꯛꯂꯦ. ꯃꯥꯕꯨ ꯃꯄꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯂꯦ. ꯂꯩꯃꯥꯏꯗ ꯊꯝꯃꯤ. ꯊꯥꯔꯤꯛꯊꯥꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ. ꯅꯤꯡꯊꯦꯝꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯦ. ꯊꯥꯔꯤꯛꯊꯥ, ꯁꯤ ꯃꯤꯠꯄꯥꯡꯂꯣ. ꯑꯩ ꯂꯥꯜꯂꯤ ꯊꯥꯔꯤꯛꯊꯥ. ꯁꯤ ꯃꯤꯠꯄꯥꯡꯂꯣ. ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯨꯗ꯭ꯔꯤ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔ ꯑꯇꯤꯌꯥꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯌꯥ ꯃꯊꯪ ꯑꯩꯅ ꯈꯜꯂꯨꯔꯦ. ꯁꯤ ꯃꯤꯠꯄꯥꯡꯉꯣ. ꯑꯩ ꯂꯥꯜꯂꯤ ꯊꯥꯔꯤꯛꯊꯥ. ꯑꯩ ꯂꯥꯜꯂꯦ. ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯊꯕꯥꯛꯇ ꯊꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯊꯥꯔꯤꯛꯊꯥ ꯃꯆꯤꯕꯥꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯥꯞꯊꯣꯔꯛꯏ. ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ. ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏꯅ ꯋꯥꯖꯔꯝꯕꯗꯨ ꯈꯔ ꯃꯈꯩ ꯐꯔꯦ. ꯃꯥꯅ ꯍꯥꯏ, ꯊꯥꯔꯤꯛꯊꯥ, ꯑꯩ ꯂꯥꯜꯂꯤ. ꯑꯩ ꯅꯪꯕꯨ ꯊꯥꯖꯩ. ꯑꯩꯁꯤ ꯅꯪꯒꯤꯅꯤ. ꯊꯥꯔꯤꯛꯊꯥꯅ ꯃꯃꯤꯠ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯀꯨꯞꯇ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯖꯩ. ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯥꯟꯖꯅ, ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯩꯅꯣꯝꯅꯤꯅꯦ. ꯃꯤꯠꯌꯦꯡꯒꯥꯏꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ. ꯍꯅꯨꯕꯤ, ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯛꯀꯅꯣ. ꯊꯥꯔꯤꯛꯊꯥꯁꯨ ꯋꯥꯈꯜ ꯇꯥꯔꯦ. ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯁꯥꯎꯒꯅꯨꯀꯣ. ꯏꯕꯣꯛꯅ ꯅꯪꯕꯨ ꯌꯦꯡꯕꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗ ꯌꯦꯡꯕꯅꯤ. ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯌꯥꯗꯦ. ꯀꯗꯥꯏꯗꯩ ꯂꯩꯁꯥꯕꯤꯅ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯦ. ꯏꯁꯨꯕꯨ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕꯔꯅꯦ? ꯂꯩꯇꯦꯗ ꯏꯕꯣꯛ. ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯊꯥꯖꯕ ꯑꯝꯇ ꯌꯥꯗꯦ. ꯃꯄꯥꯜ ꯊꯣꯡꯗꯅ ꯊꯣꯠꯅ ꯃꯦꯡꯂꯤꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯣꯛ. ꯅꯨꯄꯤꯒ ꯊꯤꯗꯅ ꯂꯦꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ. ꯃꯁꯤꯗ ꯊꯥꯔꯤꯛꯊꯥꯅ, ꯀꯔꯤꯒꯤ ꯏꯁꯨꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯦꯟꯗꯣꯏꯕ? ꯅꯕꯣꯛꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ. ꯋꯥꯉꯥꯡ ꯑꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯕ? ꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤ. ꯏꯔꯥꯡꯅ ꯐꯔꯤꯕ. ꯍꯩ ꯅꯕꯣꯛꯇ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯌꯥꯔꯦ ꯏꯕꯣꯛ, ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ. ꯐꯤꯔꯣꯜ ꯑꯁꯨꯠꯄꯗꯨꯗꯤꯅꯦ ꯍꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ. ꯍꯣꯏꯗ ꯆꯠꯆꯈꯤꯒꯦ. ꯅꯪꯗꯤ ꯅꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯩꯅꯣ ꯌꯨꯝ ꯈꯪꯂꯤꯕꯗꯨꯅ ꯑꯃꯨꯛ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯣ?
Inaroida sum khangningduna hangmani. Magi matauda magi wangangda iman manazaba amadi yauri manjana makut tinduna hai. Tu asi leiriba khulse asidagini asomdagi haiba. Oh khangi. Ado ibokti kadaidagi. Aina ibokta hangningu wamsu leiribani. Kari wanone isuna ibokta hangningi haina hairibasiwa hekta hangune. Aina lambi satpada ibokse toina dum theknai. Iboksibu yumdaga leitakai lambi lamjauda kuise satuna dum leibro. Hai thorai masa aibu lukmai panbi lamjau pubi nupi dongna ubra na hai. Mantaba adugi hangini saubur kainu khangdene. Aidi asum lambi de sasabani kaino. Lambi de sasabadu so kainu mi tawida mi yengna yengai do. Mi yengna yengai dawraba. Hanubi ai ki mi yengna yengse kai dawrage. Aingoda munu yengi do. Hojikta siyegi leisabi sunatana adu irang puri tu kaigino namai kai jatro. Masida tharik thana nokfei tongna. Kaino da aisu leisabi ni kaino. Ha, nangmu leisabi. Mani. Yumbu pandrapati leisabi natro. Magi wangang asida thajadaba phauduna. Is leisabi kaina. Adudi kaurageni he isano. Khanghaudana kaurakpa isano haiba khonjel asina Tarikta magi thamoida ting launa pankri. Ngasidagi sahi 30 mamagi wari ama khangning ningsinglai. Loiroi taba tunggi samlangna seloi lamai singdauba jakpi usal managumbani. Haikhalai khalsuna haptuna ningthina khambi maithakta phutlaba jinghina lubagi. Ningol samlangda malang nungsit mana yendrai humbada sambrai managi singhi manamna wai sandurai. Masida oiri pakhang kayagi mabuk ningbu soro hekte singsin hiba. Adubu ningthem kawu pathawna nura magi damak singjaugumna lepkhrabada jingkhongdi laradana minna phawba hana yengba kanana sungam lamte. Iroi kangpot thawduna singdagi tumnau ibu phaluraga ningthem madu mayumda thawgum lai. Matang sana tharik tasu khoino mata leisi nuga punna hek pakhang magi maral yaida khongdoi raklame. Pakhang magi palem sakpa nairang tonna nuza anibu ubada maithong harau momumi noktam mi kausei. Imom ani palem nakta khongdoi raklidana sangla uni imom ima khuda thake malang isik them sito. Leisi nuna palem sakpi wanglen matam kuina panthagadaba natteda ibung ningthemda yawa amat ang kanglam ge haina khonghai jarakpani. Is Tanglau matam asidi khuyonarena imom khoi nabong ningthemdi loibi singjau kaki tumnau ibu phani haidana khonghai ki wanglen matam budi makuire halakpasu mayara poni lakjarasani ngayaktadi pham khoda unagadi haina laklaga halwai khibado ima nungaite. Laisinuna tharik thada onsinduna ngaiba tarene ko khoinau ngai khrasida kaidawege. Asi haiduna makhoi ani mangolda kakhatle aduga phak amada phami leirang tonsu phami. Mamit aduna tharik thada yengba lepjade masanupa ningthemga tharik thaga thamoi kisi kinai. Thamoi marol loli haiba mahakna hanana khanglabani. Mahanasu tharik tha asibu mamong nupi onthongna oijaningi. Nasi mana laklingai wanglen matam asi labhoduna hekta simbal thongna hayorage haina khanduna asumna hai. Imom singel magi koloi na mingwatpi imonggi senglau sakna henthoibi ningthida ko nangsi nangnaga egi imawgo oisaba phanglabadi lai masari so punsi ase makalamgani ningi. Tharik thana tapna palem jingu mana bu tamlamba thoklabadi namom egi yamje laibak asinaga pharamlabadi palemna unbi septa ningjaribado thunganjaba ngamjaba oisake. Mapu mana sukubi sanu nangbu imau oire hairaga tara khulak mimangda thoina lenajage do. Thongalda kangpot makhul tarakle makhoi ahumak loina yengthoi leirang ton haugatuna khubak leikhan taduna masa paribu kausai. Pari imagi thawai oiriba ningthemo kanano malakliye nangbu unage hairi nangi sinthado kona samtharo mi ngai somda amukta khonghaira. Mamana kaubasi ningthem su tare. Kana lai hairibunone haiduna sangsili mangolda tharik thahoi phamdu leibadu ui. Loibi singjau karubagi masawaramba adu tharik thagi ingna lemna ningthijabi thawangi 13 ni panba
ꯊꯥꯖꯒꯨꯝꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤꯅ ꯄꯥꯎ ꯂꯩꯔꯕꯒꯦ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨꯅꯤ ꯏꯁꯥꯕꯤ, ꯍꯌꯦꯡ ꯀꯧꯕ ꯀꯣꯔꯧꯅꯣꯡ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯄꯅꯥ ꯈꯥꯏꯗꯨꯅ ꯀꯥꯡꯈꯨꯠ ꯀꯥꯡ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯅꯪꯅ ꯊꯥꯔꯤꯛꯊꯥ ꯀꯧꯕꯤ ꯅꯨꯖꯥꯏꯒꯤ ꯄꯅꯥꯗ ꯀꯥꯡꯈꯨꯠ ꯑꯣꯏꯅ ꯇꯣꯡꯕꯤꯌꯨ꯫ ꯌꯋꯥ ꯑꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯈꯣꯡꯗꯣꯏꯔꯛꯂꯝꯕꯅꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ, ꯏꯕꯨꯡꯉꯣ, ꯍꯣꯏ ꯌꯥꯈ꯭ꯔꯣꯅꯦ ꯅꯪꯕꯣ, ꯍꯣꯏ ꯍꯥꯏꯈ꯭ꯔꯣ ꯏꯕꯨꯡꯉꯣ꯫ ꯇꯞꯅ, ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯂꯩꯔꯕꯗꯨꯕꯣ꯫ ꯃꯁꯤꯗ ꯂꯩꯁꯤꯅꯨꯅ ꯂꯦꯝꯂꯩꯉꯥꯅ ꯈꯨꯕꯥꯝꯅꯨꯡꯗꯒꯤ ꯆꯤꯠ ꯂꯤꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯤꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯣꯏꯅꯧꯃꯥꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡꯅ ꯄꯥꯈꯠꯆꯕꯒꯤꯅꯤ ꯏꯕꯨꯡ꯫ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ, ꯑꯗꯣ ꯀꯥꯡꯇꯗꯤ ꯉꯝꯍꯜꯂꯣ, ꯃꯥꯏꯊꯤꯔꯕꯗꯤ ꯇꯥꯡꯖꯃꯥꯏ ꯏꯀꯥꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯌꯋꯥ ꯄꯥꯎꯁꯥꯔꯦ ꯃꯊꯪꯒꯤ ꯀꯣꯔꯧꯅꯣꯡꯗ ꯀꯥꯡꯁꯪꯕꯨꯡꯗ ꯀꯥꯡ ꯁꯥꯟꯅꯔꯦ꯫ ꯅꯤꯡꯊꯦꯝꯒ ꯊꯥꯔꯤꯛꯊꯥꯒꯅ ꯃꯤꯁꯪ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯆꯦꯡꯉꯨꯃꯥꯒꯤ ꯅꯣꯡꯗꯝꯗꯒꯤ ꯀꯥꯡꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯖꯤꯜ ꯊꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯕꯅ ꯄꯟꯗꯣꯝ ꯂꯣꯝꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯆꯤꯡꯌꯥ ꯊꯟꯅ ꯁꯥꯠꯄꯤ ꯂꯩ꯫ ꯂꯩꯔꯥꯡ ꯂꯩꯁꯛ ꯌꯦꯡꯂꯒ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯍꯜꯂꯦ꯫ ꯊꯥꯕꯜ ꯃꯥꯗ ꯉꯥꯎꯖꯕꯤ, ꯊꯥꯕꯜ ꯏꯄꯣꯝꯂꯛꯇ ꯁꯥꯊꯦꯛ ꯇꯝꯕ ꯄꯥꯝꯖꯕꯤ ꯃꯥꯒꯤ ꯃꯀꯥꯗ ꯐꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯤꯡꯊꯦꯝꯅ ꯊꯥꯔꯤꯛꯊꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯊꯥꯔꯤꯛꯊꯥ, ꯉꯔꯥꯡ ꯀꯧꯕ ꯅꯣꯡꯗ ꯅꯪ ꯑꯩꯅ ꯀꯥꯡ ꯃꯁꯥꯟꯅꯗ ꯃꯤꯊꯣꯏꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯆꯤꯛꯂ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯁꯤ ꯎꯅꯁꯤ ꯍꯥꯏꯅ ꯃꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯏꯁꯥꯅꯧ ꯍꯥꯏꯅ ꯀꯧꯔꯒꯦ, ꯏꯁꯥꯅꯧ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯛꯅꯤꯡꯗꯤ ꯍꯦꯟꯅ ꯗꯨꯝ ꯅꯨꯡꯉꯣꯜꯂꯤ, ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯔꯦ꯫ ꯃꯥꯁꯨ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝꯁꯩ, ꯁꯥꯕꯤ ꯅꯪꯅ ꯅꯤꯡꯉꯣꯜꯕꯨ ꯏꯁꯥꯅꯧ ꯍꯥꯏꯅ ꯃꯤꯒꯧꯅꯔꯕꯅꯤꯅ ꯅꯁꯥꯅ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅꯁꯨ ꯄꯥꯝꯃꯨ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯏꯁꯥꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯔꯒꯦꯀꯣ, ꯏꯁꯥꯕꯤ꯫ ꯃꯈꯨꯠꯇꯨ ꯅꯣꯝꯗꯨꯅ ꯃꯥꯟꯖꯅ, ꯍꯅꯨꯕꯤ, ꯍꯅꯨꯕꯤ, ꯀꯩꯗꯧꯔꯦ? ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ, ꯑꯉꯥꯎꯕꯤꯔꯣ ꯅꯪꯕꯣ? ꯑꯃꯨꯛ ꯃꯀꯣꯛꯁꯦ ꯇꯔꯪ ꯆꯠꯄ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯁꯥ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥ ꯇꯥꯏꯕꯪ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯕꯣꯛ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯪꯕꯨ ꯂꯥꯏꯔꯣ ꯃꯤꯔꯣ? ꯑꯉꯥꯎꯕꯤꯗꯤ ꯃꯥꯜꯂꯤ꯫ ꯃꯤꯅꯤꯅꯦꯍꯦ ꯑꯉꯥꯎꯕ, ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯁꯨꯝꯅ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯈꯤꯗ꯭ꯔꯥ? ꯑꯉꯥꯎꯕꯤ ꯃꯥꯟꯕ ꯑꯗꯨꯏꯅꯤꯗ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ, ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ꯫ ꯍꯅꯨꯕꯤꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯃꯁꯤꯗ ꯃꯥꯟꯖꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯍꯅꯨꯕꯤ, ꯏꯕꯣꯛ ꯍꯥꯏꯒꯦ ꯇꯧꯕ꯫ ꯍꯣꯏ ꯏꯕꯣꯛ, ꯆꯠꯂꯨ ꯌꯥꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯊꯦꯡꯈꯤꯅꯤ, ꯆꯠꯂꯨ ꯌꯥꯔꯦ꯫ ꯍꯩꯃꯥ, ꯂꯦꯞꯇꯨꯅꯒ ꯑꯗꯨꯝ ꯂꯩ꯫ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯍꯅꯨꯕꯤ, ꯆꯠꯂꯣꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯊꯥꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛ ꯆꯠꯇꯦ꯫ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯥꯟꯖꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯆꯠꯂꯣ ꯍꯥꯏꯕꯅꯤ, ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯅꯥꯁꯨ ꯄꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯁꯤꯗ ꯊꯥꯔꯤꯛꯊꯥꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯁꯨ, ꯏꯕꯣꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯕꯣꯛ ꯏꯊꯟꯇ ꯍꯤꯡꯕꯅꯤ꯫ ꯏꯕꯣꯛꯀꯤꯗꯤ ꯌꯨꯝꯁꯨ ꯂꯩꯇꯦ꯫ ꯆꯥꯛꯁꯨ ꯏꯟꯊꯤꯅ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯅꯪꯅ ꯏꯕꯣꯛꯄꯨ ꯅꯨꯡꯁꯤꯗꯕꯗꯤ ꯏꯕꯣꯛꯄꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯃꯨꯛꯇ ꯄꯨ꯫ ꯍꯥ? ꯀꯔꯤ? ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯕ ꯍꯥꯏꯕ? ꯉꯝꯂꯣꯏ, ꯉꯝꯂꯣꯏ, ꯄꯨꯕ ꯀꯥꯏꯅ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯁꯨꯁꯨ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯔꯝꯈ꯭ꯔꯦꯗ꯫ ꯀꯩꯅꯣ ꯈꯦꯠꯅꯕ ꯍꯥꯏꯕꯕꯣ? ꯍꯥ? ꯀꯩꯅꯣꯃꯅꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯑꯉꯥꯎꯕꯤ ꯁꯣꯏꯅ ꯑꯣꯏꯒꯅꯤꯗ꯫ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯑꯩꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯅꯪꯅ ꯏꯕꯣꯛꯄꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯗ ꯃꯥꯟꯖꯅꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯏꯟꯗꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯐꯔꯦꯕꯣ, ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯗꯤ ꯑꯩ ꯈꯪꯗꯦꯀꯣ꯫ ꯉꯥꯡꯂꯣꯏ, ꯉꯥꯡꯂꯣꯏ, ꯏꯕꯣꯛ ꯍꯥꯏꯅꯒꯦ꯫ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯎ ꯆꯠꯂꯁꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯥꯟꯖꯅ ꯃꯥꯕꯨ ꯄꯨꯕꯤꯔꯤ꯫ ꯃꯥꯟꯖꯅ ꯍꯅꯨꯕꯤꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯅ ꯍꯥꯏ, ꯏꯕꯣꯛ, ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤ, ꯂꯥꯎ ꯆꯪꯉꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯔꯤꯛꯊꯥꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯁꯤꯜꯂꯤ꯫ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯥꯒ ꯆꯪꯃꯤꯟꯅꯔꯛꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯎꯏ꯫ ꯃꯥꯟꯖꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯗꯨ ꯍꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯊꯥꯒꯣꯏꯅ ꯑꯣꯏꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ,
ahal asina kanano? Ima, mase. Kanano haiba? Sida karigi puraino? Ibokse magi kanamta leite. Yumsu leite hai. Aikhoida matam khra lege hai. Wasi tabada thagoina. Kari haiba? Sida leiba kaina. Nang namaigi masin khanglibu natro. Mamana asumna haibadagi manjana mamai leithokduna tharik thada hai. Ibok, imani yadre. Aina ngasai imani yaroi na haikibuduni. Chalo, ibok nang chalo. Ibok haigi. Asi haiduna man oina hai. Ibema, aiba amukta nungsibiyo. Numit karanita oirabaso. Ay mapam asin leizage. Nang mukanano, mathong maram sukhangdami amabu yumsida hekta thamba yabro. Yaroi, leiba yaroi sida. Kanagi yumdano leirusu chalo. Kana leijadraba, tolabai khoibu amukta nungsibiyo. Imana nangbu thawjanbige. Sombu lai. Imoinuro, ha, is, lairembini he. Thawjanbirage kaidana. Chatlodana. Hai bungo, masigi hanubisya yam thuna tanko. Kaidoba yumsida pusilaklibano haibani. Chalo, tanko puthoko chalo. Ima, manasu asuk yamna kan haijarabasibo. Numit khanda oirabaso sida thambirasi. Magi matawse ayengma yam nungaiti. Kanasu leijadresu hai sida tum thambirasi. Ibungo, nang muk ngaurabrane he. Kananasu khangdaba hanubisibo nang kainoma tawreni he nang. Tharik thana. Aina karisu akaiba tawroi ko. Chayol amadi ai sida leirage. Nakhoi yadaba tawrano. Asi haiduna mangolda hekta kakhatli maduda thagoina. Kaino mangolda hekta kakhatli bisibo. Kaino haibani hanubi ngaiko imungda sangba yaroi he ngaiko haibani. Mamai leithokduna. Hey, ai ware. Imungda ngehakta pothage. Tumina layo. Mana oina sausilamduna imungda dum changkhri thagoina sakna. Kaino haibani mana tawribase. Mathong maram su khangba nataba. Imungda hekta changki haibani. Masanupada amon sinduna. Asibu kadaida thengnarudana nangna yumsida puraklino haibani. Lambida thengnabani ma. Pukrida amuk tasiliba. Asige hanubisi. Aduda aina mabu kanbiruri. Ngehak wari sanabani. Aduda hekta mabu aikhoida numit kharani lehelona giriri taklaba. Adudagi do maisu upai leitraduna puraklaba. Imagi bungo nang sidi onthok asu wakhal yawkhijredako. Karino haibani hauzik tawgadoribase. Horen napabung halaklagana man hanglakpada karino haibani khumdoise. Hanubini mamingna thariktha kaubani. Kana leijadre hai. Yumsida numit kharani leigi hai. Adugi adum thamlabane na kokaraga lorabdu ima. Nangna loina silone ha. Nangna loina siloba. Angangna ne nangko nang ngasi nang yare lejarasani kai numit kharani lejarasani aduga aina mu tankhige talani yam talani thagoi hena dum makok saba haibdu mahak oire mathangi numit ni lekai gi nupi amana thagoi da asumna hai isia nakhoi da hanubi ma leiribdu bu kanano yumlomgi imaro kadai dagi imano da adudi kana hana su ude madugi hanubido kadai da madi ukibugum tawida laima ai su khangde tawrise ngarang numidang oiram aduda isa nupani hek puduna sanglei kanano karino su khangdami mabu nayum dekta thamba yabrane ho yengo aina su aikhoida leiba yaroi haina kanna haibani adubu hanubiduna aikhoida ne sayol muk leini kaina hairaga mangolda hekta kakhalaki bai wani se is ngamle don thokna aina sakit waibabu imungda dum sangkhre kayadana yengune isia hausiki matam ase yamna lurabani puksil sawpina apangba haibado oirabani minumsi sawrini kaina tawja sabado karisu khanaroi ko hayeng poloida awapamda tagidani laima aisu wakhal khalibani wakhal khanduna leibana karisu khanaroi adugi saruk kok tanthoko ai toke ai hausi ma ekta mabune yumdudagi taluke Asiyaiduna mahak mayum tamna lai mangol aduda jakpu kham adumaga thariktha saksari thagoi hanubidugi mawongdu ubada yamni hena mahak sauningli is kayaduna yenguni se jakasai jakpudu yahubu sakto oiramgani ba mahakna zani base asiyaiduna praprap sangsili magi manakta leptuna muni yengduna hai hanubi nang saksi jakpudagi haptaga sarira jakpudagi ni Makubak atuna mathabakta phakphak yeijaduna kari chapudagi kaina mathong maram khangdaba nang nekta chakhumna sangyabra
ꯆꯐꯨꯒ ꯄꯥꯏ ꯀꯥꯏꯅ ꯏꯃꯨꯡꯁꯦ ꯅꯪꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯆꯥꯛ ꯂꯥꯝꯃꯦꯅ ꯆꯥꯛ ꯆꯥꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯆꯥꯛ ꯂꯥꯝꯕ ꯀꯅꯥꯒꯤ ꯆꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈꯝ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯊꯣꯛ ꯍꯦꯛꯇ ꯀꯥꯎꯈꯤ ꯄꯨꯈꯝꯗꯨ ꯁꯨꯃꯥꯡꯗ ꯇꯥꯏ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛ ꯊꯥꯅ ꯍꯧꯒꯠꯇꯨꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯍꯩꯇ꯭ꯔꯣ ꯄꯨꯈꯝ ꯑꯁꯤꯕꯨ ꯅꯈꯣꯡꯅ ꯍꯦꯛꯇ ꯀꯥꯎꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯅꯊꯧ ꯂꯩꯇꯦ ꯀꯥꯎꯔꯤꯕꯅꯤ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤꯗ ꯀꯔꯤꯒꯤ ꯁꯤꯗ ꯅꯪꯅ ꯂꯩꯕ ꯌꯥꯔꯣ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ ꯂꯥꯎ ꯆꯠꯂꯣꯏꯌꯦ ꯑꯩꯗꯤ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯑꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤ ꯂꯩꯒꯗꯣꯔꯤꯕ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ ꯂꯩꯗꯧꯔꯤ ꯑꯩꯗꯤ ꯍꯦ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯃꯦ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅ ꯍꯅꯨꯕꯤ ꯅꯪ ꯈꯣꯡꯄꯥꯛꯁꯤꯅ ꯍꯦꯛꯇ ꯀꯥꯎꯊꯒꯅꯤꯀꯣ ꯍꯩ ꯍꯩꯗꯦꯅꯦ ꯑꯍꯜꯗꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯍꯩꯅꯩ ꯏꯁ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯟꯗꯧꯔꯤ ꯃꯁꯤ ꯑꯩ ꯐꯨꯗꯗꯤ ꯐꯨꯔꯒꯤꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯇꯧꯏ ꯃꯁꯤꯗ ꯃꯥꯟꯖꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎꯂꯛꯏꯕꯁꯤꯕꯣ ꯍꯩ ꯆꯟꯗꯥꯟ ꯂꯥꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯅꯨꯕꯤꯁꯤꯅ ꯆꯥꯛꯈꯨꯝꯗꯒ ꯆꯪꯂꯗꯅ ꯆꯐꯨ ꯐꯥꯛꯂꯒ ꯆꯐꯨꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯣꯠꯇꯨꯅ ꯆꯥ ꯂꯩꯔꯝꯃꯤꯁꯤ ꯎꯗ꯭ꯔꯥ ꯅꯪ ꯍꯥ ꯎꯗꯕ꯭ꯔꯣ ꯑꯦ ꯑꯗꯨꯗꯤ ꯃꯥꯁꯦ ꯃꯟꯇ꯭ꯔꯣ ꯑꯦ ꯍꯅꯨꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯐꯨ ꯐꯥꯛꯏ ꯍꯥꯏꯔꯤꯗꯤ ꯅꯈꯣꯏꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯍꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯊꯛꯈ ꯈꯪꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤꯀꯣ ꯏꯁ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯁꯨ ꯄꯥꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯅꯪ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯏꯃꯥꯁꯤ ꯌꯥꯔꯦꯗꯣ ꯉꯁꯤ ꯇꯧꯔꯝꯂꯕꯁꯨ ꯍꯌꯦꯡꯈꯩ ꯇꯧꯗꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤ ꯍꯌꯦꯡꯈꯩ ꯇꯧꯗꯕꯅꯣ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤꯒꯗꯕꯅꯤ ꯍꯦ ꯍꯅꯨꯕꯤ ꯆꯠꯂꯣ ꯌꯥꯝꯗ꯭ꯔꯅ ꯅꯪ ꯆꯠꯂꯣ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝꯗ꯭ꯔꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗ ꯊꯥꯔꯤꯛ ꯊꯥꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏ ꯁꯨꯛꯆꯠꯂꯣꯏ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯒꯣꯏ ꯍꯦꯟꯅ ꯃꯈꯣꯏꯗꯨ ꯁꯥꯎꯒꯠꯂꯦ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯃꯀꯣꯛ ꯑꯁꯤꯗ ꯀꯔꯤꯁꯨ ꯆꯪꯗꯦ ꯍꯥꯏꯕꯅꯤꯗ ꯍꯦ ꯍꯅꯨꯕꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯌꯥꯏ ꯄ꯭ꯔꯦꯃꯛ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯃꯛꯅꯦ ꯅꯪ ꯆꯠꯈꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯎꯔꯦꯗꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯩ ꯃꯈꯨꯗꯪ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯁꯤ ꯃꯥꯕꯨꯅꯦ ꯍꯧꯖꯤꯛꯃꯛ ꯇꯥꯟꯈꯤꯁꯤ ꯀꯔꯤꯒꯤ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯗꯣꯏꯕ ꯂꯩꯕꯒ ꯌꯥꯔꯦ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯤ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯂꯥꯏꯒ ꯑꯣꯏꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯀꯔꯤꯒꯤ ꯂꯥꯏ ꯀꯅꯥꯒꯤ ꯂꯥꯏ ꯉꯁꯤꯅꯤ ꯑꯩꯀꯣ ꯁꯥꯎꯅꯤꯡꯂꯛꯇꯅ ꯂꯥꯏꯒ ꯂꯣꯏꯅ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯇꯥꯅꯤꯀꯣ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯉꯥꯡꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯁꯦ ꯂꯥꯛꯑꯣ ꯍꯦꯛꯇ ꯇꯥꯟꯈꯤꯁꯦ ꯃꯁꯤꯗ ꯃꯥꯟꯖꯅ ꯃꯗꯨꯝ ꯑꯩ ꯌꯥꯎꯗꯦ ꯏꯃꯥꯅ ꯊꯣꯛꯄ ꯇꯥꯟꯒꯦꯔꯥ ꯇꯥꯜꯂꯣꯏꯔꯥ ꯇꯧꯔꯣ ꯑꯩ ꯑꯁꯥꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯟꯖ ꯆꯠꯈ꯭ꯔꯦ ꯊꯥꯒꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯂꯩꯍꯧꯏ ꯆꯥꯛꯑꯦꯗꯀꯣ ꯑꯩꯅꯦ ꯃꯁꯤꯒꯤ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕꯤꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯒꯣꯏ ꯌꯨꯝ ꯑꯗꯨꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯍꯅꯨꯕꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯝꯗꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯇꯥꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯥꯒꯣꯏꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯌꯧꯔꯛꯂꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯂꯦꯞꯇꯨꯅ ꯍꯩ ꯍꯅꯨꯕꯤ ꯁꯥꯊꯤꯕꯤ ꯅꯪ ꯌꯥꯝꯗꯨꯅ ꯃꯄꯥꯟꯁꯤ ꯊꯣꯛꯂꯛꯑꯣ ꯄ꯭ꯔꯦꯞ ꯊꯣꯛꯂꯛꯑꯣ ꯏꯁ ꯍꯅꯨꯔꯕ ꯀꯨꯔꯨ ꯀꯥꯔꯕꯁꯤꯅ ꯁꯤꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯃꯤꯔꯣꯜꯂꯤ ꯀꯥꯏꯗ ꯊꯣꯛꯂꯛꯑꯣ ꯄ꯭ꯔꯞ ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯊꯥꯒꯣꯏ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯗꯨꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗꯨ ꯇꯝꯅ ꯆꯤꯡꯊꯩ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ ꯂꯦꯝꯃꯦ ꯌꯥꯝꯅ ꯂꯦꯝꯃꯦꯕ ꯑꯁꯨꯛ ꯃꯃꯩ ꯏꯀꯥꯏꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯉꯤ ꯆꯠꯈ꯭ꯔꯣꯅꯦ ꯏꯕꯦꯝꯃ ꯑꯩꯕꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯔꯣꯟꯕ ꯌꯥꯕ꯭ꯔꯥ ꯅꯥꯎꯄꯨꯕ ꯌꯥꯕ꯭ꯔꯥ ꯂꯝꯆꯠ ꯃꯣꯠꯄꯤ ꯇꯨꯀꯠꯆꯩꯅꯦꯍꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯆꯣꯞꯅꯕ ꯁꯨꯛꯌꯥꯝ ꯁꯤꯜꯂꯤꯕꯁꯦ ꯃꯥꯟꯖ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ ꯏꯃꯥ ꯇꯞꯅ ꯉꯥꯡ ꯃꯤ ꯂꯣꯏ ꯇꯥꯔꯅꯤ ꯃꯤꯅ ꯂꯣꯏꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯂꯝꯆꯠ ꯀꯥꯝꯕꯤ ꯍꯅꯨꯕꯤꯅꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯤꯅ ꯍꯪꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯝꯒꯗꯧꯔꯤꯁꯦ ꯃꯥꯟꯖꯁꯨ ꯁꯥꯎꯅꯤꯡꯅ ꯍꯅꯨꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯁꯤꯕꯨ ꯀꯩꯅꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅ ꯍꯥꯏꯅꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯃꯁꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯀꯥꯎꯔꯒꯅꯦ ꯍꯦꯛꯇ ꯇꯥꯟꯒꯗꯕꯅꯤ ꯊꯥꯔꯤꯛ ꯊꯥꯅ ꯇꯞꯅ ꯕꯦꯝꯃ ꯅꯈꯣꯏꯅ ꯁꯥꯎꯔꯤꯕꯗꯨ ꯆꯨꯝꯃꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯃꯅꯤ ꯀꯔꯤ ꯋꯥꯁꯛ
Hanu thangna mirondaga karigi wasak nang Makhut aduna makoktuda kok thilli Tarik Thana amukkasu haizai wasak ase aina sahi sa kaya ngaktuna masitabu phangnaba haiduna ai leirakibani ngasidi aigi wasak ado ngakpa ngamgadawre kanagi wasak karigi wasak Asiyarga tawhai daba makhong khongpak aduna hekta kawi Tarik Tha leimaida uplaga tai ngasidi mahak mamitagi mapita na kaple manja mathamoida hanubidugi matawdu uraga nungaitaba amadi phawi adubu oirakliba magi mataw aduda mabu yum aduda makhata na thambadi khak pamtri Ibo nang chalo ngasidagi nang sida leibu suya yaroi kadai dom leiro ibungo ngangdu leibu na kanaroi hekti ilaga tagkrasi masi asi haiduna makhut aduda tapaiduna singkhatli aduga chakro chaknikro mabu tankhinabu hotnai matam asida legai nupi khrasu prabab changlei tombi na hanglei Thagoi ekhoina tari pau sibu kari ha lairi hanubi sikana Isia hanubi sia ekhoi masa khangjadi kari khangde haraga hekta yaratro masa khangda mi amabu yumdi hekta thamba yaba nate mana nakhoi yumsi lerekli matamse kayam kuire hayu hanubi sikana manjana ine nongma ina lambida hanubi se thenabani magina haibada kanasu leitri haibaduda aina nungaitraduna Ekoida lehelaga haina puraktuna yumsi lehenkibani Hoini pharene madu miyoibagi minungsini hairake adudi natadana hanubi kuru karabi mana hausipu tha leple haina haribasibu karigino masibu karino haibani mina tara karino marik marang wakhalni ko mina karinom khandobani masi Thagoina isi khoi madugi matangda aidi karisu khangjadi hanubi sidi oina hangbiyo Thagoi ekhoidi yam chingnei Hanubi siga nasanu pasiga aronba kari mari leine Isia wahaidu henman ba haibu mu kaino jingna pham thokdro masida Tarik Thana tapna mayamna khanbiri bu wakhaldo aranbani asumna aigi piba masina oirakibagi maram lai masi aigi wasak amani kari wasak karamu wasak Thagoina mana hairaktoisia Semjin sasin wai ngaktani mayam taru masiga hanubise nahanninga ina tanmani chalo haiba khak yadre mayam puna mabu amta tangise mathong chadaba hanubini masi mayam tanse asumna kanna haire mayam dusu hoi haire numin asida makhoi mayam sangduna hanubi Tarik Thabu makhongda paiduna singba yaw makhuda paiduna singba yaw tawduna namdana mabu tali Thagoi ngasidi magi masadu wai ama sangba haibadu oire tas si mangaidana Nasidi namdana tankredana ibungo matung manawne yumnaga mi amata puraklanu hairibasi Huima Imai bema wai mek sangida is anam khukando magi siramdai sida miron bagai tukajai mamsilakle Tarik Tha lambiduda makhong thangduna chatli asum chatli pungmo mamsingkre maikai marido amamana pungkukukre aduna yenglubada karimta uji mahaksu masadu ware aduna ukhamagi makhada sangsinduna mahak phamthai makhut aduna magi mabukda nanjei aduga hai khoyum magi nongdamna aigi sari wasakse ngasi thunglaba asumna oirakani haibani aidi thazarude numito haukrab matamgi tangkak amabu mahak ningsinglai nungaiba paw asibu tamjage khanna mapurebana singdagi kumlakba mahak ngairi mathana nokphe tawduna haisai Siyong kada tawsing maruhun leirang marat takraba ayase pale mamagi mingthola haibto phanglagadaba asuk nungaiba bikup asibo kadaidagi laurugani isabi nang bukhong haithuna nadu yumna kumlaklogaba nungaiba ipawase nafamda pawdam jaragene harau mawan minok tamna mapurebana mayumda kumlakpa mahak ngai Somdana laisinu yamna tahana pakhatna Tarik Thagi mayumda selai Khoino ita Tarik Tha nangbu kadai da laige mapalang asida amukta tholaune ita mapada mabu kaubu tarabada Tarik Tha su thoi mata laisinugi mong matau adubu ubada masada ingangakpa maphawi khoino nangbu kaidaurabage karigino aduk tahariba Khoino taning themdo
ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯥꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨ ꯏꯇꯥ. ꯇꯥꯅꯤꯡꯊꯦꯝꯗꯣ ꯑꯂꯣꯈꯥꯗ ꯁꯤꯗꯨꯅ ꯇꯥꯍꯧꯔꯦ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯛ ꯂꯥꯎꯈ꯭ꯔꯦ. ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯂꯥꯛꯑꯣ, ꯈꯣꯡꯂꯩꯊꯨꯅ ꯑꯃꯨꯛꯇ ꯆꯠꯁꯤ. ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯆꯔꯛꯂꯤ. ꯏꯁꯥꯕꯤ, ꯁꯥꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ. ꯀꯔꯤ ꯌꯋꯥꯏ ꯄꯥꯎꯅꯣ ꯅꯅꯥꯎ ꯑꯩꯅ ꯃꯤꯀꯨꯞꯁꯤꯗ ꯇꯥꯔꯔꯤꯕ ꯑꯁꯤꯕꯣ? ꯁꯥꯕꯤ, ꯄꯥꯃꯨ ꯅꯪꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯅꯅꯥꯎ ꯑꯩꯗꯤ ꯉꯝꯂꯣꯏꯌꯦ. ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦꯅꯦ? ꯅꯅꯥꯎ ꯑꯩꯅꯗꯤ ꯅꯪꯕꯨ ꯂꯥꯛꯄ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯔꯤ ꯁꯥꯕꯤ. ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ. ꯂꯣꯈꯥ ꯑꯗꯨꯗꯅꯤ ꯆꯤꯡꯗ ꯂꯩꯕ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯅꯤꯈꯛ ꯁꯔꯥꯛ ꯇꯝꯗꯨꯅ ꯀꯩꯔꯦꯅ ꯌꯥꯊꯣꯡ ꯂꯣꯟꯈꯤꯕꯅꯤ. ꯅꯤꯡꯊꯦꯝ ꯁꯤꯔꯦ, ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯊꯥꯔꯤꯛꯊꯥ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯤ. ꯄꯥꯃꯨꯕ, ꯄꯥꯃꯨ ꯅꯪꯒꯤ ꯏꯀꯦꯡ ꯇꯩꯔꯕ ꯁꯛꯐꯝꯁꯦ. ꯅꯅꯥꯎ ꯑꯩꯒꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤꯅ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯂꯁꯤꯒꯦ? ꯌꯋꯥ ꯏꯄꯥꯎ ꯇꯝꯖꯒꯦꯅꯤꯡ ꯄꯥꯃꯨ ꯅꯪꯕꯨ ꯉꯥꯏꯕꯅꯤ. ꯊꯧꯗꯣꯛ ꯑꯁꯤ ꯎꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯕ꯭ꯔꯅꯦ ꯏꯁꯥꯕꯤ? ꯁꯤ ꯍꯧꯒꯠꯂꯣ, ꯅꯍꯥꯛ ꯌꯥꯎꯗ ꯑꯩ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯖꯔꯣꯏ. ꯅꯅꯥꯎꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯣꯏꯔꯩ ꯀꯩꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯅꯪꯕꯨ ꯆꯤꯡꯒꯣꯏꯅꯈꯤꯕꯗꯥꯏ. ꯃꯁꯤꯅ ꯀꯔꯤꯒꯤ ꯃꯀꯥꯎꯕ? ꯅꯁꯥꯅꯧ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯄꯥꯃꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃ ꯃꯃꯤ ꯇꯝꯂꯦ. ꯀꯔꯤꯒꯤ ꯅꯪꯅ ꯃꯁꯤꯕꯨ ꯉꯥꯏꯉꯝꯗ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯕꯒꯤꯅꯦ ꯏꯁꯥꯕꯤ? ꯄꯥꯃꯨ ꯅꯪꯒ ꯁꯦꯠꯅꯕ ꯅꯨꯔꯥ ꯑꯩꯗꯤ ꯉꯝꯖꯔꯣꯏ. ꯁꯦ ꯍꯧꯒꯠꯂꯣ, ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯍꯜꯂꯅꯨꯒꯕ. ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ ꯀꯣꯔꯣꯡꯅꯣꯡ ꯑꯁꯤꯗ ꯃꯁꯥꯕꯤ ꯃꯥꯒ ꯁꯦꯠꯅ ꯈꯥꯏꯅꯕꯁꯤꯗ. ꯃꯍꯥꯛ ꯄꯦꯟꯃꯟꯗ꯭ꯔꯗꯨꯅ ꯆꯤꯉꯨ ꯂꯥꯏꯐꯝꯗ ꯆꯠꯇꯨꯅ ꯆꯤꯉꯨ ꯃꯥꯕꯨ ꯁꯥꯔꯤꯕ ꯀꯣꯟꯌꯥꯏ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯑꯁꯨꯝꯅ ꯁꯥꯔꯤ ꯄꯥꯟꯗꯣꯝ ꯂꯣꯝꯂꯝꯃꯤ. ꯏꯁꯥꯕꯤ ꯑꯣꯏꯕ ꯃꯥꯅ ꯃꯊꯪ ꯃꯄꯣꯛ ꯑꯃꯗ ꯂꯥꯡꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯎꯖꯤꯡ ꯃꯔꯨ ꯅꯪꯁꯨ ꯍꯥꯞꯂꯣ, ꯂꯩꯔꯥꯡ ꯃꯔꯨ ꯅꯪꯁꯨ ꯂꯩꯌꯣꯟ ꯊꯤꯡꯒꯠꯄ ꯉꯝꯗꯅ ꯁꯤꯕ ꯑꯣꯏꯌꯨ. ꯃꯁꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯅꯨꯔꯥ ꯑꯩꯒꯤ ꯁꯥꯔꯤ ꯋꯥꯁꯛ ꯂꯦꯝꯅꯃꯛ ꯃꯥꯡꯗꯕ ꯑꯣꯏꯁꯦ. ꯏꯁꯥꯕꯤ, ꯅꯪꯒꯤ ꯃꯄꯣꯛ ꯂꯥꯡꯑꯣꯟ ꯑꯃ ꯉꯥꯏꯅ ꯑꯩ ꯂꯩꯔꯝꯒꯦꯀꯣ. ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯑꯩ, ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ. ꯑꯁꯨꯝꯅ ꯁꯥꯔꯤ ꯋꯥꯁꯛ ꯑꯁꯤꯗꯒꯤ ꯊꯥꯔꯤꯛꯊꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯃꯤꯇꯝꯈꯤꯕ ꯑꯉꯥꯡꯗꯨ ꯃꯊꯟꯇ ꯀꯥꯏꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯦꯝꯒꯤ ꯊꯋꯥꯏ ꯇꯥꯏꯕꯪ ꯅꯥꯃꯨ ꯑꯃꯒꯤ ꯁꯤꯌꯣꯝꯈꯥꯗ ꯆꯪꯈꯤ. ꯑꯗꯨꯒ ꯀꯣꯂꯣꯏꯃꯤꯡꯅ ꯃꯥꯟꯖꯥ ꯍꯥꯏꯅ ꯃꯤꯡꯂꯦꯟꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯈꯤ. ꯊꯥꯔꯤꯛꯊꯥꯅ ꯃꯥꯕꯨ ꯑꯃꯨꯛ ꯎꯖꯕꯗ ꯃꯁꯥꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯈꯟꯖꯈꯤ. ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯈꯤꯕꯅ ꯃꯍꯥꯛꯅ ꯂꯩꯅꯕ ꯄꯥꯝꯕꯩ ꯊꯤꯈꯤ, ꯂꯩꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯉꯩ ꯃꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯔꯩ ꯍꯟꯗꯣꯛꯇꯨꯅ ꯍꯟꯅꯨꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯥꯒꯤ ꯈꯣꯏꯁꯤꯈꯥꯗ ꯇꯥꯏꯕꯪ ꯃꯤꯇꯝꯂꯛꯈꯤꯕꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ. ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ. ꯃꯥꯟꯖꯁꯨ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯩ, ꯍꯅꯨꯕꯤ ꯑꯃ ꯎꯈꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯅꯩꯅꯦ. ꯏꯉꯉꯛꯅ. ꯍꯥ. ꯑꯁꯨꯝꯅ ꯏꯌꯥꯏꯗ ꯁꯥꯠꯆꯕꯤ ꯊꯥꯔꯤꯛꯊꯥꯗꯨ ꯃꯥꯒꯤ ꯃꯇꯝ ꯁꯨꯗꯨꯅ ꯀꯪꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ.